ꯑꯩꯈꯣꯏꯅ ꯀꯣꯏꯖꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯋꯥꯟꯗꯔꯐꯨꯜ ꯄ꯭ꯂꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯏꯔꯦꯡꯕꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯃꯛꯇꯗ ꯌꯥꯝꯅ ꯐꯖꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯟꯖꯅꯤꯡꯉꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯥꯏ ꯄꯨꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯒꯥꯔꯗꯦꯟ ꯑꯃ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯑꯣꯏꯕ ꯒꯥꯔꯗꯦꯟ ꯑꯃ ꯗꯦꯚꯂꯞ ꯇꯧꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯐꯝ ꯃꯐꯝ ꯑꯃ ꯑꯩꯈꯣꯏ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯦꯝꯒꯠꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤ ꯑꯣꯅꯔꯁꯤꯞ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯉꯁꯤ ꯐꯪꯖꯕꯁꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯐꯥꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯥꯔꯝꯁꯤ ꯆꯥꯎꯔꯥꯛꯅ ꯑꯦꯔꯤꯌꯥꯁꯤ ꯀꯌꯥꯒꯤ ꯆꯥꯡ ꯄꯥꯛ ꯆꯥꯎꯔꯤ ꯆꯥꯎꯔꯥꯛꯅ ꯁꯤꯒꯤ ꯃꯐꯝꯁꯤꯃꯒ ꯑꯁꯣꯝꯒꯤ ꯃꯤ ꯆꯪꯍꯟꯗꯕ ꯑꯦꯔꯤꯌꯥꯁꯦ ꯑꯣ ꯌꯦꯁ ꯌꯦꯁ ꯑꯁꯣꯝꯗ ꯌꯥꯝ ꯐꯖꯕ ꯖꯒꯥ ꯑꯃ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯔꯤ ꯍꯣꯏ ꯁꯤꯃꯅ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒꯦ ꯁꯤꯅ ꯑꯣꯀꯦ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯔꯦ ꯌꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯂꯧ ꯄꯔꯤ ꯑꯅꯤꯗꯒꯤ ꯂꯧ ꯐꯩꯗꯣꯝ ꯑꯃꯒꯨꯝꯕ ꯑꯣ ꯌꯦꯁ ꯑꯅꯤꯒꯨꯝꯕ ꯌꯦꯁ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯅ ꯐꯖꯅ ꯇꯥꯟꯅꯤ ꯑꯅꯤꯔꯣꯝꯒꯤ ꯆꯥꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯅꯤ ꯍꯣꯏ ꯌꯥꯏ ꯑꯅꯤꯒꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯑꯣꯏꯒꯅꯦꯅ ꯈꯟꯖꯩ ꯂꯧ ꯌꯥꯝ ꯄꯔꯤ ꯐꯖꯔꯦ ꯄꯔꯤ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯊꯥꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯃꯔꯨꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅ ꯐꯪꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗꯒꯤ ꯆꯦꯜꯂꯒ ꯂꯧꯕꯤꯕ꯭ꯔꯥ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯃꯄꯥꯟꯗꯒꯤ ꯆꯦꯟꯕ ꯃꯔꯨꯅꯤ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯂꯩ ꯑꯣ ꯃꯇꯦꯛ ꯈꯤꯇꯪ ꯇꯝꯕꯤꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯁꯟꯐ꯭ꯂꯥꯋꯔꯁꯤ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤꯁꯤ ꯏꯁꯣꯔꯅ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯁ ꯌꯦꯁ ꯄꯤꯔꯛꯄꯒꯨꯝꯅꯦ ꯍꯥꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯏꯁꯥ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛ ꯂꯩ ꯃꯥꯒꯤꯁꯨ ꯃꯤꯡ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ ꯍꯣꯏ ꯍꯣꯏ ꯃꯍꯥꯛꯅ ꯌꯥꯏ ꯅꯪ ꯅꯨꯃꯤꯠꯂꯩ ꯊꯥꯎ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯁꯣꯠꯊꯔꯕ ꯃꯌꯥꯝꯗꯨ ꯃꯤ ꯊꯕꯛ ꯄꯤꯕꯤꯌꯨ ꯅꯪꯅ ꯌꯦꯁ ꯌꯦꯁ ꯁꯤꯜꯂꯒ ꯌꯦꯁ ꯑꯦꯔꯦꯟꯖ ꯇꯧ ꯑꯩꯅ ꯑꯦꯔꯦꯟꯖꯔ ꯑꯣꯏꯔꯨꯕ ꯈꯛꯇꯅꯤ ꯑꯣ ꯍꯣ ꯑꯔꯥꯡꯕ ꯑꯃ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯨꯕꯤ ꯅꯣꯝꯕꯤꯗꯅ ꯍꯣꯏ ꯃꯣꯏꯒꯤ ꯗꯦꯂꯤ ꯋꯦꯖꯦꯁ ꯄꯤꯔꯒꯁꯨ ꯑꯣꯀꯦ ꯃꯌꯥꯝꯗꯨꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯅꯤꯐꯨ ꯍꯣꯠꯅꯕꯤꯕ ꯃꯉꯥ ꯌꯥꯡꯈꯩꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯁꯨꯔꯀꯥꯟꯗ ꯍꯣꯏ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝꯅꯦꯕ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯗꯨꯒꯤ ꯃꯇꯦꯡ ꯌꯥꯎꯔꯝꯗꯅ ꯑꯩꯅ ꯏꯊꯟꯗꯅ ꯍꯣꯏ ꯁꯤ ꯏꯇꯣꯝꯇꯅ ꯌꯧꯅ ꯑꯣꯏꯕ ꯄꯨꯈꯠꯂꯛꯄꯒꯤ ꯍꯣꯏ ꯄꯣꯠꯁꯦ ꯂꯩꯇꯦ ꯂꯣꯏꯅꯅ ꯑꯩ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩ ꯄꯤꯖꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯥꯏ ꯑꯩꯅ ꯈꯔ ꯃꯇꯦꯛ ꯈꯔ ꯍꯣꯏ ꯍꯣꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯈꯔ ꯌꯥꯝ ꯂꯩꯕꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯗꯨꯃꯛ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯟꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯃꯌꯥ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯅꯩ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯆꯍꯤ ꯈꯔꯗꯒꯤ ꯊꯦꯡꯅꯖꯕꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯧꯕꯤꯔꯝꯕꯁꯤꯗꯤ ꯍꯥꯏꯖꯕ ꯇꯥꯏ ꯀꯔꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯋꯥꯟ ꯇꯥꯏꯝ ꯀ꯭ꯔꯣꯞ ꯍꯥꯏꯕꯗꯤ ꯐꯧ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯃꯥꯡꯍꯜꯂꯒ ꯊꯝꯕꯁꯤ ꯃꯁꯤ ꯑꯌꯥꯝꯕꯅ ꯇꯧꯅꯔꯤꯑꯕ ꯍꯣꯏ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯟꯐ꯭ꯂꯥꯋꯔ ꯊꯥꯕ ꯑꯗꯒꯤ ꯄꯨꯊꯣꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯉꯁꯥꯏ ꯑꯦꯗꯚꯥꯏꯁꯄꯨꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯤꯕꯤꯔꯝꯕ ꯌꯥꯎꯔꯝꯃꯒꯅꯤ ꯉꯁꯥꯏ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯔꯁꯨ ꯌꯥꯎꯔꯒ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯋꯤꯂꯤꯡꯅꯦꯁ ꯑꯃ ꯏꯁꯥꯗ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕꯤꯔꯒ ꯄꯥꯏꯈꯠꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯕꯤꯔꯝꯒꯅꯤ ꯈꯟꯖꯩꯑꯕ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯁꯤꯁꯨ ꯃꯥꯡꯍꯟꯗ꯭ꯔꯦ ꯄ꯭ꯂꯁ ꯂꯩꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯍꯧꯖꯤꯛ ꯁꯤꯅ ꯃꯔꯨ ꯂꯣꯛꯂꯛꯀꯗꯣꯏꯁꯤ ꯍꯦꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯇꯦꯖ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗꯒꯤ ꯃꯇꯝ ꯀꯌꯥꯝ ꯁꯥꯡꯅ ꯂꯩꯔꯒ ꯂꯣꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯒꯗꯣꯏꯅꯣ 20-25 ꯗꯦꯖꯀꯤ ꯑꯥꯐꯇꯔ ꯃꯇꯝ 25 ꯗꯦꯖ ꯋꯥꯟ ꯑꯗꯨꯗꯒꯤꯗꯤ ꯃꯟ ꯍꯥꯏꯔꯁꯤꯀꯣ ꯍꯣꯏ 1 month ꯑꯥꯐꯇꯔ 1 month ꯑꯗꯨꯗꯒꯤꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯃꯥꯒꯤ ꯃꯔꯨ ꯀꯪꯁꯤꯜꯂꯛꯄꯒꯤ ꯀꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯌꯦꯁ ꯌꯦꯁ ꯌꯧꯔꯛꯑꯅꯤ ꯑꯣꯀꯦ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯖꯤꯇꯔ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯈꯤꯅꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯄꯥꯛꯅ ꯊꯥꯕ ꯌꯥꯔꯝꯕꯒꯤ ꯍꯣꯏ ꯈꯨꯗꯣꯡꯆꯥꯕ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯦꯕ ꯂꯩꯔꯝꯕ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗ ꯍꯪꯒꯥꯝ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯂꯧꯄꯥꯛ ꯄꯨꯝꯅꯃꯛꯁꯦ ꯍꯪꯒꯥꯝ ꯊꯥꯈꯤꯕ ꯍꯣꯏ ꯌꯦꯁ ꯍꯣꯏ ꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯆꯦ ꯂꯩꯁꯥꯡꯊꯦꯝ ꯃꯦꯝꯆꯥꯒꯤ ꯑꯣꯏꯕꯅꯤꯅ ꯑꯣ ꯏꯆꯦꯅꯦ ꯏꯕꯥꯏꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯣ ꯍꯣ ꯂꯩꯁꯥꯡꯊꯦꯝ ꯖꯨꯒꯤꯟ ꯑꯗꯣ ꯑꯣ ꯃꯥꯒꯤ ꯂꯧꯐꯝ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯏꯆꯦ ꯏꯆꯦ ꯑꯃꯈꯛꯀꯤ ꯑꯩ ꯂꯧꯁꯦ ꯍꯪꯒꯥꯝ ꯊꯥꯒꯦ ꯃꯥꯏ ꯅꯨꯃꯤꯠꯂꯩ ꯊꯥꯒꯦ ꯃꯥꯏ ꯃꯇꯝꯗ ꯍꯪꯒꯥꯝ ꯍꯨꯟꯕꯒꯤ ꯆꯣꯡꯉꯛꯄꯗ ꯉꯥꯏꯔꯤ ꯃꯇꯝ ꯑꯣ ꯑꯗꯣ ꯏꯆꯦꯅ ꯅꯪꯅ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯪꯒꯥꯝ ꯂꯣꯏ ꯈꯣꯏꯗꯠꯂꯨ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯥꯟꯅ ꯍꯪꯒꯥꯝ ꯊꯥꯔꯝꯃꯕꯅꯦ ꯍꯪꯒꯥꯝ ꯃꯐꯝꯁꯦ ꯊꯥꯔꯝꯕ ꯃꯐꯝꯅꯤ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯂꯣꯏꯅ ꯈꯣꯏꯗꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯐꯝ ꯁꯣꯝ ꯁꯥꯏꯠꯀꯤꯁꯦ ꯍꯣꯏ ꯁꯤꯃꯗꯤ ꯍꯪꯒꯥꯝ ꯊꯥꯔꯝꯗꯦ ꯑꯣ ꯊꯥꯗꯕꯒꯤ ꯌꯦꯁ ꯌꯦꯁ ꯑꯩꯒꯤ ꯑꯍꯥꯡꯕ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦꯕ ꯍꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯀꯤ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯃꯈꯛꯀꯤ ꯑꯣꯏꯕꯒꯤ ꯌꯥꯝ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯩ ꯁꯥꯒꯩꯒꯤ ꯑꯗꯨꯃꯥꯏꯅ ꯕꯦꯇꯔꯁꯤ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯊꯥꯔꯝꯕꯗ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯇꯦꯖꯁꯤ ꯁꯨꯃꯥꯏꯅ ꯄꯨꯈꯠꯂꯛꯄ ꯉꯝꯕꯒꯤ
ꯑꯁꯥꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯖꯗꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯔꯝꯕꯣꯏꯅ ꯈꯟꯖꯩ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠꯂꯩꯒꯤ ꯌꯥꯝ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯁꯤ ꯃꯁꯛ ꯎꯠꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯖꯥꯅ ꯐꯖꯅ ꯇꯥꯛꯄꯤꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯂꯩꯒꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯕꯒꯤ ꯄꯔꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯗ ꯐꯖꯅ ꯇꯥꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯑꯣꯏꯅꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡꯁꯤ ꯃꯤ ꯑꯃꯅ ꯊꯩꯕ ꯆꯥꯡꯗꯒꯤ ꯃꯥꯅ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯊꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕ ꯂꯩ ꯍꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧ ꯄꯔꯤ ꯑꯅꯤꯒꯤ ꯆꯥꯡꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯅꯨꯃꯤꯠꯂꯩꯁꯤꯡꯁꯤ ꯃꯁꯤ ꯍꯤꯡꯅꯅꯕ ꯍꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯏꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕꯤ ꯏꯁꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯣꯏ ꯏꯁꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯖꯩꯁꯤ ꯍꯟꯗꯛꯇꯤ ꯅꯣꯡꯁꯨ ꯈꯤꯇꯪ ꯂꯠꯈꯤꯕ ꯍꯣꯏ ꯃꯇꯝ ꯍꯣꯏ ꯍꯣꯏ ꯑꯣꯏꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯟꯗꯛꯇꯤ ꯅꯣꯡ ꯇꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯣꯏ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯅꯟ ꯁ꯭ꯇꯣꯞꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯤ ꯍꯤꯡꯉꯛꯅꯕ ꯍꯣꯠꯅꯕ ꯍꯣꯏ ꯀꯥꯟꯗ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯆꯦꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯑꯣ ꯇꯨꯔꯦꯟꯗꯩ ꯌꯦꯁ ꯀꯅꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯂꯩꯖꯩ ꯃꯁꯥꯒꯤ ꯑꯣꯀꯦ ꯇꯨꯔꯦꯟꯗꯒꯤ ꯆꯤꯡꯈꯠꯂꯒ ꯗ꯭ꯔꯦꯅꯦꯖ ꯂꯩꯕ ꯇꯨꯔꯦꯟꯗꯩ ꯆꯤꯡꯈꯠꯂꯒ ꯁꯣꯝꯗ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯝ ꯄꯥꯏꯞ ꯂꯥꯏꯟ ꯑꯗꯨꯝ ꯊꯥꯗꯕꯅꯦ ꯑꯗꯨꯗꯤ ꯄꯝꯄꯤꯡ ꯁꯦꯠꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅ ꯍꯣꯏ ꯇꯧꯒꯦ ꯄꯝꯄꯤꯡ ꯁꯦꯠ ꯇꯧꯔꯒ ꯌꯦꯁ 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 ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯁꯤꯖꯤꯟꯅꯕ ꯃꯣꯇꯣꯔ ꯑꯆꯧꯕꯗꯣ ꯑꯣꯀꯦ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯞꯄꯒ ꯑꯗꯨꯝ ꯊꯝꯕꯅꯦ ꯍꯣꯏ ꯃꯁꯤꯗ ꯌꯥꯝꯗ꯭ꯔꯕꯤꯗ ꯃꯗꯨꯒꯤ ꯀꯥꯞꯄ ꯀꯩꯗꯧꯕ ꯇꯧꯕꯁꯤ ꯑꯗꯨꯝ ꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯃꯤ ꯍꯣꯏ ꯋꯦꯖꯦꯁ ꯄꯤꯔꯒ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯍꯥꯏꯗꯤ ꯑꯣꯟ ꯋꯥꯛꯇ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯩꯒꯤ ꯀꯀꯥ ꯑꯃꯈꯛ ꯂꯩ ꯑꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯏꯟꯗꯣꯆꯥꯗꯒꯤ ꯂꯣꯏꯅ ꯌꯥꯎꯃꯤꯟꯅꯔꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯍꯥꯡꯕ ꯃꯇꯝꯗ ꯀꯣ ꯑꯩꯅ ꯑꯉꯝꯕ ꯋꯦꯖꯦꯁ ꯃꯥꯒꯤ ꯊꯥꯒꯤ ꯑꯗꯨꯝ ꯌꯦꯁ 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 ꯄꯤꯔꯒꯗꯤ ꯑꯣ ꯃꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯄ ꯑꯃ ꯂꯣꯏꯅ ꯃꯥꯅ ꯍꯣꯠꯅꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯗꯨ ꯑꯩ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯕ ꯍꯣꯏ 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 ꯗꯤꯔꯦꯛꯁꯟꯕꯨꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯇꯧꯕ ꯈꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯋꯥꯀꯔ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯕꯤꯈꯤꯕ ꯋꯥꯕꯤꯈꯤꯕ ꯃꯌꯥꯝ ꯍꯣꯏ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯕ ꯈꯔ ꯂꯩꯌꯦꯕ ꯍꯣꯏ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯈꯛ ꯂꯩ ꯌꯥꯝ ꯆꯨꯝꯃꯦ ꯃꯥꯒ ꯍꯥꯏꯗꯤ ꯑꯩꯅ ꯂꯧꯎ ꯁꯤꯡꯎꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯗꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯇꯥꯟꯅꯩ ꯍꯣꯏ ꯃꯥꯒꯤꯅ ꯑꯃꯨꯛ ꯃꯅꯥꯎꯄꯥ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯗꯨꯝ ꯑꯠꯆꯥ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯃꯣꯏꯗ ꯅꯣꯂꯦꯖ ꯃꯣꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯥꯒ ꯇꯥꯟꯅꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯆꯨꯔꯤꯁꯤꯐꯥꯎꯗ ꯍꯣꯏ ꯃꯥ ꯍꯣꯏ ꯃꯊꯟꯇꯅ ꯀꯣꯕꯣꯇꯥꯅ ꯆꯤꯡꯉꯝꯃꯤꯅꯤ ꯑꯣ ꯁꯤ ꯚꯦꯔꯤ ꯑꯁꯨꯛ ꯒꯨꯗ ꯄꯥꯛꯈ꯭ꯔꯕ ꯑꯣ ꯃꯌꯥꯝꯁꯦ ꯍꯣꯏ 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 ꯁꯣꯝꯁꯨ ꯆꯨꯔꯤ ꯌꯥꯝꯈ꯭ꯔꯦꯅꯦ ꯆꯨꯔꯤ ꯌꯥꯝꯃꯦ ꯐꯩꯗꯣꯝ ꯑꯃꯃꯝꯗ ꯂꯩꯔꯤꯁꯤ ꯆꯨꯔꯤ ꯃꯉꯥ ꯇꯔꯨꯛ ꯂꯩꯔꯦꯕ ꯃꯉꯥ ꯇꯔꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯃꯥꯅ ꯑꯌꯨꯛ ꯍꯣꯏ ꯅꯨꯡꯊꯤꯟ ꯄꯥꯔꯒ ꯀꯣꯕꯣꯇꯥꯅ ꯇꯧꯔꯒ ꯆꯤꯡꯕꯤꯔꯝꯕꯅꯦ ꯍꯣꯏ ꯑꯗꯨꯅꯁꯨ ꯂꯣꯏꯈꯤꯗꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯕꯗ ꯑꯗꯨꯝ ꯎꯝ ꯁꯤ ꯃꯇꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯏꯁꯤꯡ ꯋꯥꯠꯂꯤ ꯍꯦꯜꯂꯤ ꯍꯣꯏ ꯂꯣꯏꯅ ꯏꯕꯥꯅꯤ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯄꯟꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯣꯟꯊꯧꯖꯝ ꯒꯥꯔꯕꯤꯌꯥꯟ ꯀꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯁꯨ ꯁꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯕꯁꯦ ꯌꯦꯁ 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 ꯁꯥꯕꯜꯗꯒꯤꯁꯦ ꯑꯩ ꯏꯅꯥꯎꯅꯤ ꯑꯣ ꯌꯦꯁ ꯑꯩꯅꯁꯨ ꯌꯥꯝ ꯌꯦꯁ ꯂꯨꯅ ꯇꯧꯕ ꯑꯣꯀꯦ ꯃꯥ ꯌꯥꯝ ꯍꯦꯜꯞꯐꯨꯜ ꯑꯣꯏ ꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯈꯪꯅꯖꯕ ꯀꯩꯅꯣꯅꯤ ꯍꯣꯏ ꯍꯣꯏ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯗꯨꯝ ꯂꯣꯏꯕꯧ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯣꯀꯦ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯁꯛ ꯉꯥꯛꯇꯪ ꯎꯅꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯃꯤꯟꯅꯁꯤ ꯌꯦꯁ 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 ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯖꯁꯦ ꯃꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯄꯗ ꯆꯥꯎꯔꯥꯛꯅ ꯃꯃꯥꯡ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯆꯥꯡ ꯆꯪꯈ꯭ꯔꯦ ꯉꯁꯤ ꯗꯦꯠ 23 ꯀꯣ ꯖꯁ ꯌꯦꯁ ꯊꯥ ꯑꯍꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥ ꯑꯍꯨꯝ ꯑꯩ ꯐꯥꯔꯦꯕ 24ꯗ ꯊꯥꯈꯤꯕꯅꯦ ꯑꯗꯨꯗꯤ ꯅꯦꯛꯁ ꯑꯅꯗꯔ 1 more month ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯒ ꯑꯦꯔꯥꯎꯟ ꯊꯥ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯂꯩꯁꯤ ꯀꯪꯕ ꯂꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯍꯣꯏ ꯑꯗꯨꯝꯕ ꯃꯣꯏꯅ ꯋꯥꯐꯝꯅꯤ ꯃꯔꯨꯒꯤ ꯄꯦꯀꯦꯖꯤꯡꯗꯣ ꯑꯥ ꯑꯗꯨꯗꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨꯁꯨ ꯌꯦꯁ ꯄꯤꯔꯦꯕ ꯌꯦꯁ 90 days plus 120 ꯑꯣꯀꯦ 90 days ꯍꯥꯏꯔꯒꯅ ꯌꯥꯝꯅ ꯁꯣꯏꯜ ꯌꯥꯝ ꯐꯕ ꯖꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯖꯒꯥꯗ ꯑꯣꯏꯗꯣꯏꯅꯤ ꯈꯤꯇꯪ ꯋꯥꯠꯂꯒꯅ ꯑꯦꯔꯥꯎꯟ 120 days ꯒꯨꯝꯕ ꯆꯪꯉꯤ 120 ꯍꯥꯏꯕ days ꯁꯤ ꯑꯣꯀꯦ 120 ꯔꯥꯏꯠ daysꯀꯤ ꯌꯦꯁ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯅꯤ ꯃꯐꯝ ꯑꯣꯏꯔꯅꯤ ꯌꯦꯁ ꯀꯝꯄꯜꯁꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯑꯅꯗꯔ 3 ꯂꯩꯈꯤꯕꯅꯤ months ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯥꯁ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯒꯤ ꯅꯦꯛꯁ 1 month ꯑꯃꯒ ꯂꯥꯛꯇꯥꯔꯒꯗꯤ ꯌꯥꯔꯦ 120 daysꯒꯤ ꯆꯥꯡ 120 days ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯚꯤꯖꯤꯇꯔ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯝ ꯂꯝꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯝ ꯌꯦꯡꯍꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯆꯪꯖꯔꯛꯄꯗ ꯊꯦꯡꯅꯖꯕꯗ ꯑꯁꯝꯕ ꯑꯩꯈꯣꯏ ꯇꯤꯀꯦꯇꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯕꯨꯀꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯍꯧꯋꯤ ꯑꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝꯅ ꯋꯥꯝ ꯋꯦꯜꯀꯝ ꯇꯧꯕꯤꯗꯅ ꯍꯣꯏ ꯌꯥꯝꯅ ꯍꯣꯏ ꯇꯔꯥꯝꯅ ꯑꯩꯈꯣꯏꯗꯅ ꯌꯥꯔꯤ ꯂꯦꯡꯁꯤꯟꯕꯤꯁꯤ ꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯆꯦ ꯁꯨꯃꯥꯏꯅ ꯍꯣꯏ ꯒꯥꯏꯗ ꯇꯧꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯍꯣꯏ ꯍꯣꯏ ꯆꯪꯖꯔꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯧꯖꯩ ꯁꯤꯁꯇꯦꯝ ꯑꯃ ꯇꯧꯕꯁꯦ ꯇꯧꯋꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ
ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯒꯥꯔꯤ ꯇꯤꯀꯦꯠ ꯒꯤ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯍꯣꯏ 4 wheeler 50 rupees ꯂꯧꯏ ꯇꯤꯀꯦꯠ ꯇꯨꯗ ꯊꯥꯕꯗꯨꯅꯤꯀꯣ Oh yes. ꯄꯤꯔꯝꯕꯗꯤ 20 30 ꯑꯉꯝ ꯑꯉꯝꯕ ꯑꯩꯅ ꯀꯅꯥꯝꯇ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏ Yes yes. ꯃꯤꯅ ꯄꯤꯔꯝꯕ ꯑꯗꯨꯝ ꯂꯧꯕꯤꯌꯨ Right. ꯅꯣꯏꯅ ꯇꯤꯀꯦꯠ ꯊꯥꯏꯅ ꯑꯗꯨ ꯑꯦꯛꯖꯦꯛ ꯂꯧꯕ ꯑꯗꯨ ꯀꯩꯁꯨ ꯂꯧꯗꯕ ꯂꯩꯇꯦ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯀꯤꯁꯤꯗꯤ 20 rupees ꯊꯥꯕꯅꯤꯅ ꯃꯌꯥꯝꯅ Yes. ꯅꯨꯡꯁꯤꯗꯅ Yai 20 per rupees head ꯄꯤ ko. per head ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯤꯀꯦꯠ ꯀ ꯃꯇꯨꯡꯗ ꯑꯁ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯐꯥꯎ ꯂꯩꯇꯦ ꯍꯥꯏꯕꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯣꯏꯅ Yes yes. ꯂꯨꯄꯥ 500 ꯑꯃ 1,000 ꯑꯃ ꯃꯇꯦꯡ Okay right ꯄꯥꯡꯕꯤꯕ ꯑꯗꯨꯐꯥꯎꯕ ꯑꯗꯨꯐꯥꯎ ꯌꯥꯏ ꯇꯧꯕꯤꯕ ꯌꯥꯝ ꯂꯩ ꯃꯃꯜ ꯌꯥꯝꯕꯅꯤ ꯁꯤꯒꯨꯝꯕ ꯃꯥꯅꯦ ꯃꯥꯅꯦ ꯁ꯭ꯄꯣꯔꯠ ꯑꯃ ꯗꯦꯚꯂꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯍꯧꯖꯤꯛ so far in Manipur ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯍꯣꯏ ꯃꯐꯝ 5 10 ꯂꯩꯕ ꯅꯠꯇꯦꯕ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯔꯦꯡꯕꯟ ꯍꯥꯏꯔꯤꯕꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯃꯐꯝꯁꯨ ꯆꯥꯔꯦ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡꯒꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯛꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥ ꯁꯨꯒꯅꯨ ꯔꯣꯗꯇꯒꯤ ꯑꯩꯈꯣꯏ ꯁꯣꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯒꯤ ꯁꯣꯔꯥ ꯐꯥꯎꯖꯤꯜꯂꯛꯄꯗꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯂꯥꯛꯑꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯍꯣꯏ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯑꯗꯨꯛ ꯍꯟꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯇꯦꯛꯆꯝ ꯂꯣꯝꯗꯩꯁꯨ ꯇꯦꯛꯆꯝ ꯂꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯔꯦ ꯌꯥꯝꯅ ꯁ꯭ꯄꯣꯠꯁꯤꯃꯛꯇꯤ ꯌꯥꯝꯅ ꯂꯣꯀꯦꯁꯟ ꯆꯥꯕ ꯍꯣꯏ ꯑꯗꯨꯝꯕ ꯁ꯭ꯄꯣꯠ ꯑꯃꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯏ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯠꯂꯩ ꯊꯥꯕꯒꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯗ ꯄꯥꯛ ꯆꯥꯎꯅ ꯊꯥꯔꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯒ꯭ꯔꯥꯟꯅꯆꯤꯡꯕ ꯂꯧꯕ ꯈꯣꯠꯄꯒꯤ ꯇꯧꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯟ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝꯇ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯑꯩꯅꯁꯨ ꯂꯧꯎ ꯁꯤꯡꯎ ꯍꯥꯟꯅ ꯇꯧꯕ ꯃꯤꯁꯛ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯁꯤꯒꯨꯝꯕ 40ꯒꯤ ꯑꯦꯒ꯭ꯔꯤꯒꯤ ꯔꯤꯂꯦꯇꯦꯠ ꯄꯔꯁꯟꯒꯤꯗꯣ ꯑꯩꯅ ꯁꯨꯡꯈꯪ ꯈꯪꯅꯖꯗꯦ ꯑꯗꯨꯒꯤ ꯂꯥꯏꯟꯗꯣ ꯂꯩꯖꯗꯕꯅꯤꯅ ꯉꯁꯤꯐꯥꯎ A to Z ꯑꯦꯛꯁꯄꯦꯟꯁꯦꯁ ꯑꯩꯅ ꯑꯣꯟꯗꯒꯤꯅꯤ ꯑꯩꯒꯤꯅ ꯂꯣꯏꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯦꯗꯤ ꯍꯥꯏꯔꯨꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯕꯅꯤ나 yes yes mana request ama natraga apply to bama changi madugi process under the process madugi makha tarpada adudi magi si inspection ma tawre harga piba yabra yadabra haibna chingba inquiry spot inquiry tawru matungda madugi grana chingba pihum thokudu pirakadini bako hoi tungda makha ngasi makha tarakpada kari oikadabnodi ai haibadi ngamdre ba akhoi planning department gi mogi karmachari mi ngasi 30 mu ꯑꯩꯈꯣꯏꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯗꯅ ꯃꯣꯏ ꯂꯥꯛꯄꯤꯔꯝꯃꯤ ꯍꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯒꯤ ꯑꯝꯖꯨꯒꯤ ꯇꯤꯝꯁꯨ ꯈꯣꯟꯊꯥꯡꯒꯤ ꯀꯔꯤꯒꯤ ꯑꯃ ꯂꯣꯏꯅ ꯁꯨꯕ ꯃꯣꯏ ꯚꯣꯠ ꯈꯣꯝꯕ ꯆꯠꯂꯨꯏꯅ ꯂꯥꯛꯄꯤꯔꯝꯃꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯤꯅ ꯃꯣꯏ ꯋꯥꯍꯩ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯃꯊꯪꯗꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯞꯄꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯄ꯭ꯔꯣꯖꯦꯛ ꯍꯥꯞꯄ ꯌꯥꯏ ꯃꯆ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ unemployment problem ꯌꯥꯝ ꯆꯥꯎꯅ ꯁꯣꯜቭ ꯇꯧꯕꯗ ꯃꯁꯤ ꯍꯥꯏꯕ ꯌꯥꯏ at least 50 60 ꯒꯤ ꯊꯥꯛꯇ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯄꯤꯕꯤꯔꯤꯕꯁꯤ ꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯨꯃꯤꯠꯂꯩ ꯊꯥꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯁꯨ ꯊꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯅꯥꯁꯨ ꯊꯥꯅꯤꯡꯉꯣꯏꯕ ꯍꯪꯒꯥꯝ ꯍꯨꯟꯕꯒꯨꯝꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏ ꯈꯣꯏꯕ ꯍꯥꯏꯔꯁꯤ ꯂꯝꯒꯤꯅ ꯂꯝꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯈꯣꯏꯕ ꯗꯦꯟ ꯃꯔꯨ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯦꯕꯔ ꯃꯌꯥꯝ ꯑꯃ ꯅꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯌꯥꯒꯤ ꯆꯥꯡ ꯑꯦꯛꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯏꯟꯚꯦꯁ ꯇꯧꯈ꯭ꯔꯦ ꯁꯤꯃꯇꯪꯒ ꯊꯝꯕꯤꯕ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ A to Z ꯑꯦꯛꯁꯄꯦꯟꯁꯦꯁ ꯇꯀꯣ ꯌꯦꯁ 220 ꯒꯨꯝꯕ ꯑꯩꯅ ꯇꯧꯈꯤ ꯑꯗꯨꯒ ꯑꯅꯗꯔ 50 60 ꯑꯃꯒ ꯆꯪꯈꯤꯅꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯂꯣꯛꯄ ꯂꯣꯛꯄꯒꯤ ꯋꯦꯖꯦꯁ ꯃꯌꯥꯝꯁꯦ ꯂꯦꯕꯔ ꯋꯦꯖꯦꯁ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ 50 60 ꯑꯃꯨꯛ ꯆꯪꯒꯅꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯄꯨꯟꯕꯁꯦ ꯁꯦꯝꯕ ꯀꯥꯟꯗ ꯑꯗꯨꯉꯩ ꯆꯪꯈꯤꯕ ꯂꯣꯛꯄ ꯍꯥꯏꯁꯦ ꯑꯃꯃꯝ ꯈꯛꯇꯪ ꯊꯥꯗꯠꯂꯒ ꯃꯔꯨꯁꯦ ꯈꯤꯛꯊꯔꯛꯀꯗꯣꯏꯅꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯣꯏ ꯑꯗꯨꯅ 50 60 ꯃꯨꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯅꯨꯃꯤꯠꯂꯩ ꯊꯥꯔꯨꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯖꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯚ꯭ꯌꯨꯋꯔꯁꯤꯞ ꯐꯪꯉꯦ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯦꯟ ꯔꯤꯖꯜ ꯈꯛꯇꯪ ꯈꯜꯂꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯗꯨꯗꯤ ꯀꯅꯥꯁꯨ ꯎꯄꯣꯟꯇꯦꯕꯀꯣ ꯀꯅꯥꯁꯨ ꯈꯪꯗꯦꯕ ꯃꯁꯤꯗ ꯑꯩꯅ ꯇꯥꯈꯤꯕ ꯍꯨꯃꯥꯡ ꯑꯩꯅ ꯁꯤꯟꯊꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨꯗꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯊꯥꯕ ꯅꯠꯇꯦ ꯑꯣꯟꯂꯤ ꯅꯨꯃꯤꯠꯂꯩꯒꯤ ꯐꯖꯕꯁꯤ ꯎꯔꯀꯥꯟꯗ ꯑꯁ ꯐꯖꯔꯦꯅ ꯑꯗꯣꯝꯗ ꯃꯁꯤꯡ ꯊꯥꯔ ꯆꯠꯈꯤꯕ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯀꯦꯔꯤꯌꯔ ꯂꯩꯖꯩ ꯑꯩ ꯁꯥꯟꯅꯔꯒ ꯍꯧꯔꯛꯏ ꯑꯩ
business adum mai pakna si side ama to pom da tawjari sina ai third way ne hatare life hobby ki type ta tabu changura kana khange to mane haidi amamam tang si singa na ba hona ba kanda magi ai section ma ama changi changani kari section no hai kanda labor section adagi helper section haidi daily wages na tabani na mathagi kari magi salary pi da yarataba adagi akhoi mai gi tawriba ma tawriba si myam si ai cousin brother si akhoi area si ge so ne oh yes mana helping tawdana mana help tawdana magi staff myam do porotana loina tawi hi ba ngatane aduga loina na ai gi lekai gi club Ole Ringman Football Association yes ladies yes Ringman apun bagi sigi volunteer ni phuyang khena mating pang ganda secretary khoi nan unajab se manglem jaw oh yes manglem jaw sigi position this maina lakhi ni hai tare hoi ai sungang mak yaude haibagi nataba hoi makoi gi achauba corporation lei aduga numilai thage khanbiri mathang da thara ke khanbi khalli ba mayam du ai ya pelom khak le oh yes habi pangtang na thabiyo ba ka sukai de ai isa na ai gi apam da ai aning ba pot thaba kana su thingoi yes tabu struggle mayam ma khangbiyo expenses to kaya oi ga da khangbiyo adugi market na kai da tawdoi ba sigma mayam je khangdraga di hajik masi lolko matamda hundok kadaba pot nate kamaina khoi marketing tawgani den marusi kari da sina gani thau sumba da sina gideri ba natraga koi ge jik ngaur ga chaba puthok pusida thada gidera den gana namu si collect tawba lakpi ga doino alu thar ga loksi dagi alu mayam khomba koi gi kabota lai dagi ban koi gi 407 ba laga alu khomga lari sumaina sisu maina khomga ladari bra haibani chingbagi tungi struggle su wal hori bani sig marta ngasai marta aina tang hangdening ba pot amakha wafam mokha anduma ai hajik da main to kum leire keno haba taragadi masi til kang tadana ba pesticide ko ba then next fertilizer ko gi har gi ba sigi matang se masi tilhat hirak si ka maina se na ba tawbi adagi ko gi har gi matang se ha kem hapta bida adu masa matam da growth si leire ko ka main to bod adum tanga hadi keno ne hadi ko gi sin loina sin na ki yam chang nim na sin ne okay hairiba area sida akhoi lopari ani ni dana magi harvek aina sin na gi se diamond ne urea ne to ga big time panong khatang sin ne okay yam low rate ta yam low rate ta yes aduga magi tilhat hidak haigadra pesticide ko ba pesticide ki ba hidak lang thaki oina di ai manabam khakle akhoi manipur ne Tripura ne FMC gi hidak lang thak khoi kaksin da yes FMC gi pai se ai manab ne childhood friend ne kasi dena 25 years ki mamang da ai ge maga tinara ke manab mamin kare ba nong thumbam liwananda ma lefam hojik pudi ma keno da leire koi krai da leire lang le kai da leire aduma adum lai ma hengsu family puraga lakani ma ga ga tanamine like so tamina punina mana adumba padam da chemical gi oiba padam da lei khabani na loina tanamine tanaraga mana hidak lang thakse mathang series to than man hidak se kitang hadi america base ne kitang costly hoy mayam na 200 tina bada man 350 gumba magi through the availability hada ma madi khudong chaw pi bi se simadi song yam laibak phabani mane ai magi guideline yam draga di hadi sigi changda ngasi akhoi oiri se oiroi haina ai haijani kaigino ai kanda maraga mada leina pareng sana akhoi lo khudong train thoina tagi khoi nitrogen wat pagi ne man tapi mana jangapan kasalaga musalaga kangjalaga pambi jina sungjalaga leibi adu kana mana masala aktana hadi photo nung do dana taba masala ga nung direct bi dana physically lakuraga physically laga bai sidis maina thaji yeng si sinan loi thani na kai waw no mana main tawdana hidak makhan series manga gumba hadi mana aina remind tawda hidak se petra haibam leire legend haibam leire kesbo haibam leire beljo haibam leire sigum hidak myam se matam dugi magi thagi haitare magi guideline ni makhada adudi magi su achoba contribution ama mane magi contribution yam ngai jare adudi khoi lakcheri bisi chingching radio kakching ki maikai dagi lakchabani adunga se sumaina
farm ama yamna chawna mai pakna successfully hajeningi mai tawiraga mayam gi damakta kona biba masigi aroi bada thamjning basi thagachari matung kaya dasu mai pakna sumaina paikatwa ngamba mapugi thawjal pin bibu oisinu haiba wafum ji thamjari loina sigi khudong cha pibiwa khoiga una bawari batai sanabagi matam ngak chillaba sai khoi lakchabada ojagi chillamba mayam ji ubada khoi ngakang tongam de yengam da bai du phawi du chillaba timing kai thok pi haraga khoi wari sanaba tanja pibi sisu hainga le tan thagachari ha ki side tagi su chingching radio bu matam kuina sangna सेवा प्रजा की तौबीजो हाइजबगलोना थैंक यू very much. Thank you.